ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯁꯨꯡ ꯌꯦꯛ ꯁꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯩꯇꯩ ꯌꯦꯛꯆ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏꯒꯤ ꯁꯥꯀꯩ ꯁꯂꯥꯏ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯌꯥꯕ ꯀꯌꯥ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥ ꯂꯤꯛꯂꯝꯕꯨ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯈꯣꯡꯒꯨꯜ ꯂꯤꯃꯤꯟꯅꯁꯤ꯫ ꯏꯄꯨꯊꯧ ꯄꯥꯈꯪꯕꯅ ꯂꯥꯏ ꯅꯨꯔꯥ 8ꯀ ꯄꯥꯟꯅꯈꯤ꯫ ꯂꯥꯏ ꯅꯨꯔꯥ 8ꯅ ꯃꯆꯥ ꯅꯨꯄꯥ 8 ꯄꯣꯛꯈꯤ꯫ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯈꯥꯉꯥꯟꯕ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤ꯫ ꯃꯈꯣꯏ 8 ꯑꯁꯤꯗꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯈꯤ꯫ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯗꯒꯤ ꯀꯔꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯅ ꯀꯔꯝꯕ ꯌꯦꯛ ꯁꯂꯥꯏ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯈꯔ ꯁꯟꯗꯣꯛꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯈꯪꯒꯗꯕ ꯑꯃꯅ ꯑꯗꯨꯒ ꯌꯦꯛꯀꯤꯗ ꯀ ꯈ ꯒ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅ ꯊꯥꯔꯤꯕ ꯑꯁꯤꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯌꯦꯛꯅꯤ ꯍꯥꯏꯕꯅꯤ꯫ ꯈ ꯒ ꯑꯁꯤꯅ ꯀꯣꯟꯅ ꯑꯁꯨꯝ ꯃꯊꯪ ꯆꯣꯡꯊꯣꯛꯅꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯌꯦꯛ ꯁꯂꯥꯏ ꯑꯃꯗ ꯆꯪꯖꯈꯤꯕ ꯇꯥꯡꯖꯈꯤꯕ ꯌꯦꯛꯅꯤ ꯍꯥꯏꯅ ꯈꯪꯕꯤꯒꯅꯤ꯫ ꯀꯒꯤ ꯀꯣꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯌꯨꯝꯅꯥꯛ ꯀꯣꯡꯉꯆꯝ ꯀꯣꯡꯉꯕꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡ ꯌꯦꯛ ꯑꯣꯏꯕ꯫ ꯀꯣꯡꯄꯝ ꯑꯃꯁꯨꯡ ꯀꯣꯡꯕꯝ ꯍꯥꯏꯅ ꯈꯪꯅꯕ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯃꯉꯥꯡ ꯑꯃꯁꯨꯡ ꯑꯉꯣꯝ ꯑꯣꯏꯕ꯫ ꯀꯣꯡꯉꯆꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯃꯁꯨꯡ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯀꯣꯟꯁꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯃꯁꯨꯡ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯈꯨꯃꯟ ꯑꯉꯣꯝ ꯍꯥꯏꯅ ꯑꯣꯏꯕ ꯈꯥꯉꯥꯟꯕꯁꯨ ꯑꯣꯏꯕ꯫ ꯀꯣꯂꯣꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯑꯣꯏꯕ꯫ ꯏꯁꯇꯥꯔ ꯀꯣꯅꯣꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯑꯣꯏꯕ꯫ ꯀꯣꯡꯀꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯑꯉꯣꯝ ꯑꯣꯏꯕ꯫ ꯀꯣꯟꯖꯦꯡꯕꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯥꯉꯥꯟꯕ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯉꯣꯝ ꯍꯥꯏꯗꯨꯅꯁꯨ ꯑꯣꯏꯕ꯫ ꯀꯣꯡꯈꯨꯋꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯗꯤ ꯃꯣꯏꯔꯥꯡ ꯌꯦꯛ ꯑꯣꯏꯕ꯫ ꯀꯣꯡꯈꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯃꯣꯏꯔꯥꯡ ꯌꯦꯛ ꯑꯣꯏꯕ꯫ ꯏꯁꯇꯥꯔ ꯀꯣꯛꯄꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯑꯉꯣꯝ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯁꯨꯝꯅ ꯑꯣꯏꯕ꯫ ꯀꯣꯏꯂꯦꯜꯆꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯏꯁꯇꯥꯔ ꯀꯣꯏꯔꯦꯟꯖꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯀꯣꯟꯊꯧꯆꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯃꯁꯨꯡ ꯈꯥꯉꯥꯟꯕ ꯑꯣꯏꯕ꯫ ꯏꯁꯇꯥꯔ ꯀꯣꯟꯊꯧꯖꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ꯫ ꯀꯣꯟꯊꯧꯖꯝ ꯃꯩꯅꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ꯫ ꯀꯣꯟꯖꯦꯡꯕꯝ ꯍꯧꯔꯣꯛꯆꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ꯫ ꯀꯣꯏꯖꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯀꯣꯟꯊꯥ ꯍꯧꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯣꯏꯕ꯫ ꯀꯣꯟꯍꯩꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯥꯉꯥꯟꯕ ꯑꯣꯏꯕ꯫ ꯀꯣꯈꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯏꯁꯇꯥꯔ ꯀꯣꯟꯈꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯀꯤꯌꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯈꯨꯃꯟ ꯑꯣꯏꯕ꯫ ꯏꯁꯇꯥꯔ ꯀꯤꯌꯥꯝꯃꯌꯨꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯑꯣꯏꯕ꯫ ꯀꯥꯉꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯣꯏꯕ꯫ ꯀꯥꯉꯁꯪꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯣꯏꯕ꯫ ꯀꯥꯉꯁꯦꯟꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯣꯏꯕ꯫ ꯀꯥꯡꯍꯨꯖꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯣꯏꯕ꯫ ꯏꯁꯇꯥꯔ ꯀꯥꯡꯊꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯑꯉꯣꯝ ꯑꯣꯏꯕ꯫ ꯀꯥꯝꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯃꯉꯥꯡ ꯑꯃꯁꯨꯡ ꯑꯉꯣꯝ ꯑꯣꯏꯕ꯫ ꯀꯗꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯑꯣꯏꯕ꯫ ꯀꯔꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯑꯣꯏꯕ꯫ ꯀꯥꯕ꯭ꯔꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯈꯥꯉꯥꯟꯕ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯀꯔꯥꯎꯕꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯑꯣꯏꯕ꯫ ꯀꯥꯟꯖꯦꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯈꯨꯃꯟ ꯑꯣꯏꯕ꯫ ꯀꯥꯁꯨꯕꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯑꯉꯣꯝ ꯑꯣꯏꯕ꯫ ꯀꯁꯥꯝ ꯌꯨꯝꯅꯥꯛ ꯑꯁꯤꯅ ꯌꯦꯛ ꯑꯉꯣꯝ ꯑꯃꯁꯨꯡ
salai laisang them oiba kamabam yumnak asina yek angom oiba star kanam yumnak asina yek khuman oiba kapajam yumnak asina yek moirang oiba kabajam yumnak asina yek moirang oiba kaburambam yumnak asina yek moirang khanganba amasung khuman oiba star kaburungbam yumnak asina yek khuman oiba koirencham yumnak asina yek moirang oiba kaikonbam yumnak asina star kaikonbam yumnak asina yek angom oiba kayen paibam yumnak asina yek mangang oiba kasnam yumnak asina yek angom oiba kambong mayum yumnak asina yek luang oiba kangjam yumnak asina yek khuman oiba kaujingbam yumnak asina yek moirang oiba kumabam yumnak asina yek moirang oiba kumam yumnak asina yek moirang oiba kaithel lakpam yumnak asina mangang amasung moirang yek oiba star kaimarenbam yumnak asina yek angom oiba kairel sangbam yumnak asina yek mangang oiba kaisam yumnak asina mangang angom amasung salai lasang them oiba kaithel pal tabam mayum yumnak asina yek mangang oiba kaikren pam yumnak asina yek angom oiba kaikombam yumnak asina yek angom oiba kaikrambam yumnak asina yek angom oiba kaithel lakpam amasung mairang sarungbam hainasu khangnaba yumnak asina yek moirang amasung mangang oiba matang asida ka haibadi kokna hauba yumnakki loire mathangi video da kha haibadi khawna hauba yumnakki thangatlakke mayam punamak aigi video asi like share subscribe comment tawbirau mayamgi mateng oinaba mathang asum hapkatjarakke kanglai maitai imana yaifare ayum sidaba